ahan badem na Maruoiba update na makang leipaki mayra de gilo khachege sakpi karong du Kuki Millitantsingna Pik Thanna Tongba Tata trok ama sugnu tamna sangsin kre highway de khunja sing ahing tumna dre ngarang ayuk sakpi karong yodringai mongbi amadi lamkalo Kuki village ani asidagi afawa makal khusu kulai paiba Kuki Millitantsingna Tata trok ama da tongnaga sakpi karong dagi sugnu tamna sangsin kre highway pauta badagi sugnu amadi akoi badalai riba khunja sing ahing tumna dre hairi sugnu da laiba khunja kaya na pausi asida phongdorok pagi matung ina de paw asita badagi sugnu amadi akoi badalai ba khunja sing ahing tumna dana kari thoklaga dabage haibagi mipai duna leinaki Tata trok ama Pik Thanna tongduna sangsin ki hairiba Kuki Millitantsing asina lakpa yariba lambi ase nungpal Kuki village lalaga warkhu amadi tabok pi Kuki khul asida kumlaga makhata na sakpi molbom amadi selkui hairiba Kuki khul asida station tawduna leiraba matungda sugnu romda makhata na sangsilakpa yana leire haisini pawsina hai sakpi molbon amadi selkui Kuki khul ani asidagi awangpang nalaklaga thingang phang hairiba Kuki khul asida hoji Kuki Millitantsing asoba punpham oiduna leiri hairiba mafam asida United Kuki Liberation Front UKLF ki afawa makal ki khulai pai Kuki Millitantsing yauna punsin duna leiraga wata na pham oiduna leire hairi thigang phang hairiba mafam asidagi sugnu amadi serauta na lakpagi lambi asi yamna khudong saba oi maram aduna sakpi karong yoromdaida Tata trok ama Pik Thanna tongduna afawa khulai pai duna sangsin kre hairiba Kuki Millitantsing asina ikui kuidra sugnu amadi akoi mafam singda Landarakhre yabagi akiba yamna sauna leire hairi Banbe abadi Kaksing district Chandan district amasung Churachandpur district ahum gi lona bada seliba manipuri turen gi madakta Kuki khulai paiba singna akan mamong da ngaksen bagi tabuk sathaduna upa ki thong ama saduna sugnu amadi serauna singba mitei gi kulsingda yamna laina sangsen duna lantaningba matamda landana ba tabuk pai khatle haiba tabadi gi hojik sugnu amadi serauna singbada leiriba mitei khunja sing mipaya pokna duna leiribani aduga mathangi update asina Kuki Millitantsing na nongmai kap tharak tuna Landarakhre dagi sanjam chirang amadi akoi beda leiba khunja sing leitana leiba ngamdre ngarang ayuk pung manga dagi hauna Kuki Millitantsing na sanjam chirang amadi kadang ban gi akoi mfam sing da nongmai kap sing duna akan mamong da Landarakhre ba da hairiba kulsing asida khunja sing leitana leiba ngamdre ngarang numidang pung tramadoi ga makhai rom taba nong suringai matam da su sanjam chirang khul amadi maring thangba sarukta Kuki Millitantsing na akan mamong da nongmai kap tharak tuna Landarakhre khujasing dagi phangba pawgi matung inadi Kuki Millitantsing na harauchen mulai amadi sangsang na singba Kuki khulsing dagi nongmai kap tharakpa aduda khunjasing masa masa gi mayumda leiba ngamdaba dagi nong marakta lobuk lamhangda thoktuna amadi maira sangna singba tongan tongan mafamda sangje famloduna leiki Kuki Millitantsing na nongmai kap tharakpa aduda khulngakpa khunjasing nasu handuna nongmai kap ki numidang pung tramata makai helakpa matamdagi Kuki Millitantsing na nongmai kap lep ki hari pawasin hai nongmai kap lep krabasu amuk analantarakani haibagi singnaba leibadagi khunjasing sapagada mafamda thaidok tuna leinaki hojik Kuki khulai paiba singna khutling duna leiriba mafam asi Harautan Sports University ki mathak thangba chiang paringa nakna leiriba Kuki khulsing haibadi Harautan mulai amadi sangsang hairiba Kuki khulsing asidani hairiba khulsing asida hojik masing yamlaba apaba makal gi khulai paiba Kuki Millitantsing sausa duna leire Kuki khul asiga pawdok pawjin yaba afaba lambi su matam khar ki mamangda sem sabagi thabuk paikhat ki badagi singtak yauna gari Thoujin duna khuchu khulai amadi sana thak polam sing pusilakpada yamna khudong sabam pham ama oire maram aduna hairiba mafam asida leiriba Kuki Millitantsing asi tak thokpaga loina bunker sing sidokpagi thabuk manipuri lenga athuba matamda thabuk oina paikhat piu haina su khunjasing na phungdurli aduga mathangi update asina lupa crore taraga nithoi room gi number 4 ga kona na miyoi ani fare Tripura romdagi Assam State Faruga number 4 puthok pujin tawre haibagi akakna paw ama fangbadagi special task force STF Assam gi kangpuna ngarang Guwahati gi Khanapara area lambi da lakpa gari sing check tawbagi thabuk sataba matamda miyoi ani number 4 kg 1.5 ka kona na fare hari pawasina hai number 4 ka kona na farba miyoi ani adudi Zaman Ali amadi Salimuddin kawi goroi Mali dagini makoi dagi phangba number 4 adu international market lupa crore kuntra ga dithoi gi value oigani fagalaba number 4 ga loina namiyo ani adu mari lina police ta kusin nakre haidi aduga mathangi update asina arambai gi mingsina adu miyam dagi sel khairamba miyo ama fara ga wakal tamin nakre arambai tengul gi mingsina adu tongan tongan mafam sing da leiba dukan sing dagi sel khairaba matung drugs aba miyo ama fagalaba matung wakal tamin nakre loina matung amuk ana arambai tengul gi mingsina adu miyam gi sel khaiba amadi mai ka bani sasin nabagi thabuk tawraroi haina su miyam da sengdo ankre haidi arambai tengul gi mingsina adu imphal gi wahing bamlai kai da dukal paring kai sampara amadi malem area dagi sel khairam leba miyo adu lamsang dagi nauton kawi mak arambai gi thomai sunate hairi mak masa gi maralia jakiba ga loina matung da tawduna ba watem laga imung manung gi miyo sing da kusin nakre hairi video sing bagi tamak mayam pung po mukana tagachari ana update ki tamak online Manipur YouTube channel asibunung sibiduna subscribe to very much. Thank you so much.